ngasi phongkhibase phongsingi maruoiba paukhongka charaga mayamda share tawjage ahanbada rims ta pukhatkiba patient positive oire haina result pirakle health department na list thokpadadi yawraktaba miyeng sangbiyu rosikanta Region and Institute of Medical Science RIMS ta masagi anabana maram oiduna pukhatkiba anaba patient ama covid test tawbada RIMS authority na positive oire haiduna result piraklaga health department na list tholakpada positive list ta yarokta sigi matangda mari lainaba authority na miyeng sangbiyu haina ngasi nungthil thongju da leiba Rising Sun Club amadi Seva Club ani yauna Rising Sun Club ta pangthokiba pawgi mifam amada club asigi publicity secretary Rusikanta Takhel Sana phongdokhre pawgi mifam aduda mahakna makhatana phongdokibada club asina konba jagadagi patient ama RIMS ta masagi anabana maram oiduna pukhatuna covid test tawrubada positive oirambadagi patient aduna lairiba kulup adu miyam amata sokna samnahandana thamlaba matungda numidangi matamde health department na thokpa list ta patient asigi maming yawraktaba haibasi Rising Sun Club ki makedigi samamnaba amadi nuaitaba phawi masi karamba authority gi asoiba result pirakpa matamda positive oire haiduna piraklaga list thokpadana yawraktaba haibasi laikai asida lairiba praja singna samamna bapui hiramasigi matangda mari lainaba authority na thuba matamna miyeng sangbiyu haina phongdokhi mana makhatana phongdokibada ngarang covid-19 positive oibadagi result piraba miyoyama nungti phongpa covid-19 gi positive list ta yaraktre positive oiba masing yamandana thawoina haptrabra singnare RIMS hospital ngarang ayukta masa nuaitabadagi sinam Pasuram singa hairiba miyoyasi imung manungna RIMS hospital pukatki adubu pung tare rom tabada positive oirakhi masi hek khangbadagi Rising Sun Club thongju waikhong khongnang amadi thongju part 2 Seva Club ki miyoi singna positive oiriba imung adugi miyoi singbu mapan thoandana thamduna lakhibane adubu health department na tholakpa list ta yawraktaba haibasi kanagi asoibano haibadu mari lenaba authority na miyeng sangbiyu hainasu phongdoki haina pawsina makhatari atopa paw amanamu director ni staff sing ki hanbigano PDDU IAS Employee Welfare Association na English singani ga 18 gi July dagi English singani ga 10 gi March tha phawbagi tolop pithoknaba haijarubada director ni staff sing da talap pibagi mahuta kian khanganba tawbiraglibasi tawbiganu haina phongduragli haina pawsina makhatari atopa paw manamu Donald Trump masana US mikhalda mai pakle lakthokre US President Donald Trump na White House ta maki imung manungi miyoi single loinana election na mai pakle lakthokre haina official source na phongdokli Donald Trump na mikhalda mai pakle haina lakthokibasi America gi miyamda namthak tawbani haina rival oiriba Democrat Joe Biden na haikhibaga loinana board ki masing thiba sigi matangda yenabagi damakta Supreme Court ta satuna thengnagani hairi hauji masagi sei humdraga mari suraba Donald Trump na board masing thigadaba million kyama walingaida mikhalna mai pakle haina aranba mongna lakthokibani hairi President Donald Trump gi loinabi Melania Trump mahaki masanupa Eric amadi Donald masanupi Ivanka amadi Tiffany bu Donald Trump na mikhalda mai pakle haina lakthokhiba aduda mamonokhi makha satharak poina atopa paw manamo Ethiopia gi Prime Minister na regional government ki mathakta military action lakhonaba order tawkhibadagi lal thulakpa yana leire Ethiopia gi Nobel Peace Prize pangraba Prime Minister Abiy Ahmed na leba asigi Tigray regional government ki mathakta military action lakhonaba hukum tawkhibadagi lal thulakpa yana leire haina official source amana phongdokli Prime Minister Abiy Ahmed na military action lakhonana ba hukum tawkibasi maru oina Tigray regional government na military base amada attack sathibagi thogdokta senai haikraba matungda satharakibani Tigray regional government na tha kyagi matam asida maram sadana kaihauba amadi insinbagi oiba thawongsing kya satharakiba amadi maning makha tambagi wafam laukthurakiba asina maram oiraga sathariba thawong asi red line lanthoklabani hairi Prime Abiy Ahmed ki office de Tigray People Liberation Front TPLF na military base amade attack sathakibagi thawdok leikrabani masina maram oiraga Africa gi oina khwaidagi mi kungna tariba leiba
asida lal tholagadra haibigi mipaibe leire masina africa gi region amadi masigi wangmada leiribasingda awa ana kya ama mayukna halakpa yana leire hainasu pausi esina makhatana phungdorakli atopa paw amanamu corruption gi charge ta ani suspend tawkhre Uttar Pradesh ki Chief Minister Yogi Adityanath na yumjagi sanumita Rural Development Department ki Deputy Commissioner ani suspend tawkhre sel thum gi matangda aran ahui kya tawkhi haina maral siba kya laikhraba matungna Chief Minister na official ani asi suspend tawkhibane departmental inquiry ama sathanabasu order tawkhre suspend manungda official ani asi Rural Development Commissioner gi office ta attach tawgani Housing Deputy Commissioner Self Employment gi Pampairiba Surendra Kumar Angalwadi Center ama sanabagi masak matum supply tawki haijinba pham amada sel pithok lambagi mara laire hana laukthokhi Angalwadi Center adu sungsa sakhidabada natana sanabagi masak matum supply tawki basu laiti hairi Deputy Commissioner Self Employment oiba atopa officer asina Rural Livelihood Mission gi thabakta section dabagi damakta suspend tawkibani hainasu pauksi esina makhatana phungdorakli atop yamna ngakningai oiba paw manamu sahi kunga teret suraba satar accountant oiba nupi amana Nayanagar police ta Mumbai gi edu complaint ama mahana launch tawkre mahana complaint thangaliba maram asina maki mapu roiba sahi kunga mapan suraba private company ama da thabak tawba maki mapu roiba sina mangonda luhongdrigi mamangda maki mapu roibagi masamasi lawai tangam amasum masam yoram dabagi Mangonda khangalamde amasum mangonda chit tawbani haina police station sida mahakna complaint thangathibani amasung nupi isna makhatana hairibana nupa asigi imung amasum nupa asina luhongdrege mamangda mangonda losilaga thambi amasung nupa asi maki samhaudaba mako asida week ahapa samhapsilaga mahakpu luhongkhibani hainasu maki case asida mahakna makhatana phungdorakli amasum nupi isigi complaint sina makhatari madudi Maki mapuroi basina mahakpu natural oidaba sex tawksi hainasu forcing tawi hainasu maki complaint sida makhatana phungdorakli sigi report simyam Time of India dagi phangba pawni makha satrak poina topa yamna maruoiba paw mana hauji Manipur hauji viral yamkan oiriba paw mana Manipur High Court declare election of Y Surchandra of Kaksing AC null and Void M Rameshwar of BJP to be new Kaksing AC MLA haina mem hauji viral oiri sigi warol si Kaksing goina M Rameshwar na MLA oiri haina hauji viral yamkan oire duga hauji khoigi Manipur gi oiba paper sing dasu update pinaragli duga manung gi oiba in detail mem hore nungdaram phongmosi phongsing dagi lakhocharaga mem da share tawjarake duga mem ane pathok sakhi bi da shogi balan ki bi yorsi mem nangak pigani share ga mem hauji ki matang sa lusin jaragen thank you